Manipur ke hanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phabirak bujagani Kunjuri ELITETV ki test of cartoon mahau meng ta video sing bo ham ta tramok chri mron ngasi fal phang pau se sing ki cartoon sing da cartoonist na kari haning liba kari phonong liba kari wakal kalan ni ba du yam da sadong thamjage am lokha jage sangwa express ki onthok pani da ja onthok pani da yam bi yam phajaba kala kana man gi akoi Iran ki kangbura Iraq ko Israel ki kangbura kana mali kana mi chang chang hai bo do sai da do Modi man basi gani galai dang sai gi haire Sauranu upai lete si phawba nang nungsibagi pirabane EMUC gas ki haji leireba issue ira khoi gi Israel ga America ga pulla kanda Iran ga thengnariba lan si matang da dorokpa potune si thamai da thaw gi aduga LPG gi haji leirusida LPG shep nungsi na India da khaira pagi mong ne Sauranu upai lete si phawba nang nungsibagi pirabane na adamasa Modi mamse khumai as ngai dorurida tawrise petrol si leitre na yam phajaba haji leiba crisis leiba petribi gi na crisis leisu matanga thama ko yam phajaba dumba wan tho leiba cartoon ne thamjage mathang da leisina khoi chana leiba ki loide dana haibni loide dana si yengbiu khoi chokri da phama leire praja myan wakat pagi sinne adaida man haire chokri da phama no pas na kana no haida represent toise lenga ni represent toise ala kai kumak da lenga na su ing tap na ba wari sanadana tawridana ana daida ahansina prajana mo silisina ibo noise kedom de hekta chummi ko na am chummi bu na khoi honari habado adu ulidana adu honne nasi kedom de hekta chummi bo na yam phajaba sisu wan thole ba cartoon ne thamjage mathang de leisna khoi pona phongi balu he dune balu he si yeng bi pho lakpone minister se am ekte represent to ini si elected am oire pajama khoi kuta pajama ole din rutupi upe pho lakpone ba kari chingdagi akun manong ka thurak le heba ana hai kan nga sai mai secretary na wakan khan badana o is adudi tampak ta akan ba operation se thaba soidre na haibado awanum da ka pe nong mai se makharom chaloi ba khoi mamang duni mamang to ibune chinga nong mai takatana ka pa kana combing operation tampak se thaba adugi yam phajaba nokning ba masoi ba adug hauji le film du thang pa yam phajaba cartoon ni nga sai gi minister su da phol lak dune ba kari chingde yakan no mi kapthrak le haiba ada mai se katine khanba khan baduni is adudi tampakta akan mamong do operation ja thaba soidre na am phajaba dumba wan thole ba cartoon patang da isna koi huelen paugi as loire habdune ba ada masi bana lan bra kaino khadi yawre ada mana yon bajani ada ine hidak yon je tabda nungai jade na ada inis na kumakpone ibungo nangi mama se ine na yo laga thakpa honda rini haira helini yu laga thakpa helini haira mahan thok masima bamen ta da ma leire adune bana lanbra ana ine hidak yune trabda nungai jate hai kanda ibungo nangi mama se ine na yo laga thakpa honda rini haibra am oira masu yaina kale hisu
ꯃꯊꯪꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯃꯣꯏ ꯑꯍꯜ ꯈꯕꯔ ꯌꯦꯡꯉ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅꯦ ꯑꯃꯁꯤꯅ ꯀꯩ ꯍꯥꯏꯒꯦꯗ ꯀꯨꯝꯍꯩꯁꯦ ꯀꯟꯅ ꯇꯧꯔꯤ ꯏꯔꯥꯡꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯨꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯔꯤ ꯀꯔꯥ ꯇꯧꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯁꯣꯝꯗ ꯄꯣꯛꯆ ꯏꯀꯥꯏꯗ ꯀꯥꯞꯊꯔꯤ ꯍꯥꯏꯅꯤ ꯕꯣꯠꯇ ꯃꯤ ꯂꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯒ ꯐꯤꯂꯝ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯀꯗꯣꯝꯗ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏꯁꯤ ꯈꯪꯗꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯄꯗꯨꯅꯤ ꯑꯗꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯑꯣꯡꯁꯤꯅ ꯊꯝꯃꯛꯄ ꯀꯥꯔꯇꯨꯟꯁꯤ ꯊꯝꯃꯛꯄꯅꯤ ꯀꯨꯝꯍꯩꯁꯨ ꯀꯌꯥ ꯀꯗꯧꯔꯤ ꯏꯔꯥꯡꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯅꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯗꯨꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯒꯤ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯤ ꯂꯤꯁꯟ before the census try and find out who all are on my side conduct thorough survey aduna haisini hauji yengo hoigi census tawdringeda kana kana no aigi maikeda leise nang phajana khandu ona yam phajaba sini aduna dissident akoigi assembly phamba hobada yawarmaga tokhiba mayam pundaba hojikse mai maki nakan mana thongna tongnaba mayam tawba aduda thamakpa yam phajaba pone adamana haye taw khangbra before the census tawdringeda koi September da tawni haire try and find out who all are on my side conduct thorough survey fadana thigalaga mayam chena duna manung sida mot manadaba khara kre ama chatpa leibra haibudugi cartoon sina thamakpa yam phajaba adum bawan thok leiba cartoon thamjage ana ngasi da dum ELITETV gi test of cartoon mahau matanga solution jare meng tabiri bising ba makka da khuram jabolena kanena be athni jari binebish Neuro patients get a specialized hospital, Neuro Emergency Trauma Net Multi Speciality Hospital, Sinjai Matak Tong Tamlikai da Handuk Chare. Hospital asna maruina BP stroke, brain tumor, lamiki kudong tiba, spinal disc prolapse, spinal tumor amadi, migraine chingbalayingli. Hospital asida neuro gi laying berchangba afabo makalgi kusu kulai amadi machine marang kaidin lay. Machina kokal mari lenaba tongan ba makalgi anaba sing ningtina layingli. lamdam masida neurosurgeon yamna tanga liba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honnabada awaba kya mayongdari masida sunatna matam tintana anaba lainguna maram oraga kudong thiba kya su mayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab ka mai lena basinasu ataba mamalda phangalli ngasi magrension biro amadi kudong chaba singa silobi ho hena kubam rol gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani